ꯖꯧꯒꯤꯅ ꯂꯥꯛꯄ ꯎꯕꯗ ꯑꯇꯣꯟꯕ ꯑꯃꯥꯡꯕ ꯍꯤꯡꯆꯥꯕꯤ ꯐꯨꯔꯨꯞꯅꯤ ꯍꯥꯏꯗꯨꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯦ ꯏꯟꯊꯣꯛꯇꯨꯅ ꯂꯥꯛꯂꯒ ꯉꯁꯤꯅ ꯀꯔꯝꯕ ꯂꯧꯅ ꯃꯥꯏꯈꯨꯝ ꯎꯞꯇꯨꯅ ꯃꯐꯝꯁꯤꯗ ꯍꯥꯏꯖ ꯅꯣꯟꯖ ꯂꯥꯛꯂꯤꯕ? ꯖꯣꯒꯤꯗꯤ ꯑꯉꯛꯄ ꯐꯪꯅ ꯉꯛꯏ꯫ ꯂꯥꯏ ꯍꯤꯡꯆꯥꯕꯤꯁꯤꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯋꯥꯐꯝ ꯑꯃꯕꯨ ꯃꯐꯝꯗ ꯍꯥꯏꯗ꯭ꯔꯤꯉꯩ ꯍꯣꯇ꯭ꯔꯣꯡ ꯍꯣꯅ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯈꯪꯂꯤꯕ ꯑꯗꯨꯕꯨ ꯃꯥꯁꯨ ꯈꯨꯝꯃꯤ, ꯉꯥꯛꯄꯤꯒꯅꯤ, ꯑꯔꯥꯟ ꯑꯍꯣꯏ ꯌꯥꯎꯈ꯭ꯔꯕꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯉꯥꯜꯒꯤ ꯂꯝꯕꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯈꯟꯗꯨꯅ ꯅꯅꯥꯛꯇ ꯂꯥꯛꯂꯤꯕꯅꯤ꯫ ꯖꯣꯒꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯏ ꯍꯤꯡꯆꯥꯕꯤꯗꯨꯅ ꯁꯤꯊ ꯁꯤꯊ ꯅꯣꯛꯏ, ꯁꯥꯊꯤꯅ ꯀꯔꯦꯝꯅꯕ ꯑꯃꯒ ꯂꯣꯏꯅꯅ꯫ ꯑꯩꯒꯤ ꯏꯐꯝꯗ ꯀꯔꯝꯕ ꯃꯉꯥꯜꯒꯤ ꯂꯝꯕꯤ? ꯑꯩꯗꯤ ꯅꯣꯡꯃꯗꯣꯜ ꯑꯇꯤꯌꯥꯗ ꯃꯉꯥꯜ ꯏꯁꯤꯡ ꯁꯟꯗꯣꯛꯇꯨꯅ ꯃꯉꯥꯜ ꯄꯤꯔꯤꯕ ꯀꯣꯔꯧꯍꯟꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯀꯗꯥꯏꯗꯒꯤ ꯃꯉꯥꯜ ꯂꯝꯕꯤ? ꯖꯧꯒꯤ ꯑꯃꯗꯤ ꯂꯥꯏꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯂꯩꯕ ꯊꯋꯥꯏ ꯄꯥꯟꯕ ꯄꯥꯟꯗꯕ ꯈꯥꯏꯗꯅ ꯃꯥꯒꯤ ꯃꯥꯒꯤ ꯑꯉꯝꯕ ꯃꯇꯤꯛ ꯃꯌꯥꯏ ꯑꯃꯃꯝ ꯂꯩ꯫ ꯏꯁꯤꯡꯁꯨ ꯊꯋꯥꯏ ꯄꯥꯟꯗꯦ, ꯑꯗꯨꯕꯨ ꯊꯋꯥꯏ ꯄꯥꯟꯕꯁꯤꯡꯅ ꯏꯁꯤꯡ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯗꯦ꯫ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯁꯤꯖꯤꯟꯅꯐꯝ ꯂꯩꯕꯒꯨꯝ ꯅꯪꯁꯨ ꯃꯃꯜ ꯂꯩꯅꯤ꯫ ꯑꯣ ꯄꯥꯟꯊꯩꯅꯤꯅꯦ ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕ ꯊꯦꯝꯕ ꯂꯥꯛꯂꯤꯕ꯭ꯔꯥ? ꯅꯠꯇꯦ ꯅꯠꯇꯦ, ꯃꯗꯨꯝꯅ ꯈꯜꯂꯕꯗꯤ ꯂꯥꯟꯒꯅꯤ꯫ ꯑꯆꯨꯝꯕꯗꯣ ꯀꯩꯅꯣ ꯑꯗꯨꯗꯤ? ꯉꯥꯛꯄꯤꯒꯅꯤ ꯂꯥꯏꯔꯦꯜꯂꯥ, ꯑꯆꯨꯝꯕꯗꯤ ꯑꯆꯨꯝꯕꯅꯤ, ꯃꯗꯨꯕꯨ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯄ ꯑꯩꯒꯤ ꯏꯇꯤꯛ ꯅꯠꯇꯦ꯫ ꯑꯃꯝꯕ ꯑꯉꯥꯟꯕ ꯑꯅꯤꯃꯛ ꯏꯔꯣꯏꯅꯗꯨꯅ ꯃꯤ ꯑꯃꯒꯤ ꯄꯨꯛꯅꯤꯡꯗ ꯂꯩ, ꯑꯗꯨꯕꯨ ꯑꯩꯗꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯁꯨ ꯅꯠꯇꯅ ꯍꯤꯡꯆꯥꯕꯤ ꯁꯥꯒꯩꯗ ꯄꯣꯛꯄꯤꯅꯤ꯫ ꯀꯔꯤꯒꯤ ꯀꯥꯎꯊꯣꯛꯂꯤ? ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯏ ꯌꯥꯎꯔꯤ꯫ ꯑꯩꯒꯤ ꯏꯁꯥꯗ ꯇꯥꯏꯕꯪ ꯃꯤꯒꯤ ꯏ ꯑꯗꯨꯒꯤꯗꯃꯛ ꯅꯃꯨ ꯇꯥꯏꯕꯪꯁꯤꯡꯒꯤ ꯊꯋꯥꯏ ꯀꯜꯂꯨꯁꯤꯔꯥ? ꯑꯄꯣꯛꯄ ꯏꯄꯥꯅ ꯏꯃꯥꯕꯨ ꯍꯤꯡꯆꯥꯕꯤꯅꯤ ꯍꯥꯏꯕꯒꯤꯗꯃꯛ ꯃꯇꯝ ꯈꯔ ꯂꯩꯃꯤꯟꯅꯔꯝꯂꯒ ꯏꯃꯥꯕꯨꯁꯨ ꯏꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯃꯆꯥ ꯑꯩꯅ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗꯅ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯑꯃꯒꯨꯝ ꯁꯨꯛꯂꯕ ꯃꯝꯂꯕ ꯃꯅꯨꯡ ꯍꯟꯖꯤꯜꯂꯕ ꯃꯐꯝꯁꯤꯗ ꯃꯄꯥꯜꯒꯤ ꯇꯥꯏꯕꯪꯄꯥꯜꯒ ꯁꯣꯛꯅ ꯁꯝꯅꯗꯅ ꯂꯩꯔꯤ꯫ ꯊꯥꯖꯕ ꯂꯩꯇꯕ, ꯊꯥꯖꯅꯤꯡꯉꯥꯏꯁꯨ ꯑꯣꯏꯗꯕ ꯇꯥꯏꯕꯪ ꯃꯤ ꯅꯈꯣꯏꯅꯤ꯫ ꯅꯪꯁꯨ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯔꯦꯜ ꯅꯃꯤꯠ ꯊꯤꯟꯅ ꯎꯔꯕ ꯅꯠꯇ꯭ꯔꯥ? ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯄꯥꯝꯂꯤꯕ ꯃꯇꯦꯡꯗꯣ ꯅꯃꯪꯗ ꯐꯥꯎꯕ ꯐꯪꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯅꯨ꯫ ꯁꯣꯛꯅ ꯁꯝꯅꯅꯤꯡꯗ꯭ꯔꯕ ꯑꯩꯕꯨ ꯀꯔꯤꯅꯣ ꯅꯈꯣꯏꯒꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯕꯒꯤꯗꯃꯛ ꯑꯃꯨꯛ ꯃꯐꯝꯁꯤꯗ ꯀꯥꯏꯍꯧꯕ ꯂꯥꯛꯂꯤꯕ? ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯁꯥꯎꯐꯝ ꯊꯣꯛꯏ, ꯆꯨꯝꯃꯤ꯫ ꯑꯩꯅ ꯅꯪ ꯑꯣꯏꯔꯝꯂꯕꯁꯨ ꯑꯗꯨꯝ ꯑꯁꯥꯎꯒꯅꯤ, ꯑꯗꯨꯕꯨ ꯑꯁꯥꯎꯕ, ꯄꯦꯟꯗꯕ, ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯣ ꯀꯥꯎꯊꯣꯛꯂꯒ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯈꯟꯊꯍꯟꯅꯤꯡꯉꯤ꯫ ꯀꯣꯟꯕꯥꯡ ꯁꯥꯒꯩꯁꯤꯡꯁꯦ ꯀꯟꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯑꯩꯅ ꯋꯥꯁꯛꯂꯤ, ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤ, ꯅꯈꯣꯏꯒꯤ ꯁꯥꯒꯩꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯑꯩꯅ ꯁꯣꯏꯗꯅ ꯊꯥꯡꯒꯠꯀꯅꯤ꯫ ꯂꯥꯏꯔꯦꯜꯂꯥ ꯖꯧꯒꯤꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯈꯟꯊꯔꯛꯏ꯫ ꯑꯔꯣꯏꯕꯗꯗꯤ ꯃꯇꯦꯡ ꯄꯥꯡꯂꯒꯦ ꯈꯜꯂꯛꯂꯦ꯫ ꯑꯁꯨꯛ ꯐꯖꯅ ꯃꯤ ꯑꯃꯅ ꯍꯥꯏꯖꯔꯁꯤꯕꯨ ꯂꯥꯏ ꯍꯤꯡꯆꯥꯕꯤꯁꯤꯡꯒꯤ ꯑꯆꯧꯕ ꯃꯐꯝ ꯑꯃꯁꯨ ꯐꯪꯂꯅꯤ ꯍꯥꯏꯔꯕꯅꯤꯅ ꯃꯍꯥꯛ ꯌꯥꯔꯦ꯫ ꯂꯥꯏꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤꯒꯤ ꯃꯇꯦꯡꯗꯒꯤ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧꯔꯦꯜꯁꯤꯡꯒꯤ ꯃꯊꯛꯇ ꯍꯤꯀꯥꯞ ꯂꯤꯀꯥꯞ ꯇꯧꯔꯝꯕꯁꯤꯡ ꯑꯗꯣ ꯃꯔꯨ ꯐꯪꯅ ꯂꯣꯏꯅ ꯃꯥꯡꯍꯟꯈꯤ꯫ ꯃꯔꯥ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯍꯩ ꯄꯨꯝꯕꯒꯤ ꯃꯔꯥ ꯁꯟꯗꯣꯛꯂꯝꯕ ꯎꯔꯤ ꯎꯄꯥꯜ ꯐꯥꯎꯅ ꯂꯥꯏꯔꯦꯜꯂꯥ ꯂꯥꯏꯔꯦꯝꯕꯤꯅ ꯂꯣꯏꯅ ꯊꯨꯞꯆꯤꯟꯈ꯭ꯔꯦ꯫ ꯃꯌꯥꯏ ꯂꯩꯕꯤ ꯃꯥꯒꯤ ꯃꯇꯦꯡꯗꯒꯤ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧꯁꯤꯡꯅ ꯌꯦꯛꯅꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯡꯌꯥꯏ ꯌꯥꯕꯤ ꯃꯔꯥꯡ ꯀꯥꯏꯅ ꯄꯥꯜꯂꯛꯂꯦ꯫ ꯂꯥꯏꯔꯦꯜꯂꯥꯕꯨ ꯂꯥꯏꯔꯦꯝꯕꯤꯅꯤ ꯍꯥꯏꯅ ꯀꯅꯥꯅꯁꯨ ꯂꯧꯅꯗꯦ꯫ ꯍꯤꯡꯆꯥꯕꯤ ꯁꯥꯒꯩꯗ ꯇꯤꯜꯂꯕꯅꯤꯅ ꯍꯤꯡꯆꯥꯕꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯂꯧꯅꯩ꯫ ꯀꯅꯥꯅꯁꯨ ꯀꯕꯣ ꯂꯩꯕꯥꯛꯀꯤ ꯃꯤ ꯑꯃꯠꯇꯅ ꯃꯥꯕꯨ ꯁꯤꯡꯊꯥꯅꯕꯤꯈꯤꯗꯦ꯫ ꯃꯥꯒꯤ ꯍꯣꯠꯅꯖꯃꯟ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯅꯤꯡꯊꯧꯁꯤꯡꯕꯨ ꯀꯟꯅꯕ ꯂꯧꯈꯤꯕ ꯊꯧꯗꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯇꯥꯔꯦ꯫ ꯅꯤꯡꯊꯧꯅ ꯉꯥꯏ ꯊꯤꯗꯦ ꯍꯥꯏꯅꯕꯒꯨꯝ ꯂꯥꯏꯔꯦꯜꯂꯥꯕꯨ ꯇꯞꯅ ꯇꯞꯅ ꯃꯤꯔꯥꯏꯕ ꯍꯧꯔꯛꯂꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ
ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯂꯩꯃꯔꯦꯝꯕꯤ ꯖꯤꯡꯃꯤꯟꯅꯔꯤꯅ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟ ꯀꯧꯁꯤꯜꯂꯦ ꯂꯥꯏꯔꯤꯂꯥꯕꯨ꯫ ꯀꯔꯤ ꯂꯩꯔꯦ? ꯂꯩꯃꯔꯦꯝꯕꯤꯅ ꯃꯤ ꯊꯥꯔꯛꯇꯨꯅ ꯀꯧꯍꯜꯂꯤꯕꯗꯤ ꯀꯔꯝꯕ ꯋꯥꯐꯝ ꯂꯩꯕꯅꯅꯣ? ꯂꯥꯏꯔꯤꯂꯥ, ꯉꯁꯤꯗꯤ ꯋꯥ ꯈꯔ ꯍꯥꯏꯅꯤꯡꯉꯤ꯫ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯃꯤꯁꯨ ꯇꯥꯍꯟꯅꯤꯡꯗꯕ, ꯇꯥꯕꯗ ꯐꯖꯐꯝꯁꯨ ꯂꯩꯇꯕ, ꯑꯗꯨꯅ ꯇꯣꯞꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯤꯕꯁꯤꯅꯤ꯫ ꯄꯨꯛꯅꯤꯡꯗ ꯐꯥꯎꯏ ꯂꯥꯏꯔꯤꯂꯥ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯍꯩ ꯈꯨꯗꯤꯡꯗ ꯏꯄꯟ ꯄꯟꯕ, ꯃꯉꯣꯟꯗ ꯑꯀꯥꯏꯕ ꯄꯤꯒꯗꯕ ꯃꯥꯟꯕ ꯋꯥꯍꯩ ꯋꯥꯇꯥꯁꯤꯡ, ꯋꯥꯍꯩꯁꯤꯡꯁꯤꯅ ꯇꯥꯏꯕꯪꯒꯤ ꯅꯨꯡꯄꯥꯜ ꯐꯥꯎꯅ ꯎꯕ ꯉꯝꯃꯤ꯫ ꯃꯍꯥꯛꯇꯣ ꯋꯥꯍꯩꯁꯤꯡꯁꯤꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯦꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯍꯜꯂꯦ꯫ ꯂꯩꯃꯔꯦꯝꯕꯤꯁꯨ ꯉꯛꯆꯥꯎ ꯊꯦꯛꯏ ꯃꯇꯤꯛ ꯇꯥꯛꯆꯅꯤꯡꯉꯤ꯫ ꯋꯥ ꯀꯣꯏꯊꯣꯛ ꯀꯣꯏꯁꯤꯟ ꯍꯩꯇꯕꯤꯗꯣ ꯈꯣꯟꯗꯥꯗꯣ ꯈꯔ ꯀꯂꯞ ꯉꯥꯡꯂꯛꯏ꯫ ꯃꯍꯥꯛꯅ ꯉꯁꯤ ꯃꯐꯝꯁꯤꯗ ꯀꯧꯔꯒ ꯈꯣꯟꯖꯥꯎ ꯊꯥꯗꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯆꯞ ꯆꯥꯕ ꯀꯔꯤ ꯑꯣꯏꯔꯝꯒꯗꯕꯅꯣ ꯈꯟꯕꯗ ꯃꯍꯥꯛꯁꯨ ꯈꯟꯖꯥꯟꯅꯩ꯫ ꯃꯥꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯀꯔꯤ ꯅꯨꯡꯉꯥꯏꯇꯕ ꯊꯕꯛ ꯇꯧꯈ꯭ꯔꯕꯒꯦ ꯃꯊꯟꯇ ꯈꯟꯖꯥꯟꯅꯩ꯫ ꯈꯟꯅ ꯈꯟꯅ ꯂꯩꯃꯔꯦꯝꯕꯤꯗ ꯌꯦꯡꯉꯦ꯫ ꯌꯦꯡꯉꯣꯏ, ꯉꯁꯤꯗꯒꯤ ꯅꯪꯁꯨ ꯁꯅꯥ ꯀꯣꯅꯨꯡꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ꯫ ꯃꯐꯝꯁꯤꯗ ꯅꯪꯅ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯦ ꯊꯝꯐꯝ ꯂꯩꯇ꯭ꯔꯦ꯫ ꯂꯩꯃꯔꯦꯝꯕꯤ, ꯑꯩ ꯅꯪꯉꯣꯟꯗ ꯐꯖꯕ ꯋꯥꯍꯩ ꯋꯥꯇꯥ ꯁꯤꯖꯤꯟꯅꯅꯤꯡꯗꯦ, ꯑꯗꯨꯕꯨ ꯑꯩꯒꯤꯁꯨ ꯁꯥꯒꯩꯁꯤꯗ ꯏꯆꯥ ꯄꯥꯈꯪ ꯀꯌꯥ ꯑꯃ, ꯏꯁꯨ ꯀꯌꯥ ꯅꯨꯄꯤ ꯊꯤꯔꯕ ꯅꯨꯄꯥꯁꯤ ꯁꯥꯒꯩꯒꯤ ꯀꯩꯒꯤ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦ, ꯈꯨꯠ ꯊꯦꯛꯇꯨꯅ ꯄꯥꯕꯗ ꯂꯣꯏꯔꯔꯣꯏ꯫ ꯑꯗꯨꯅꯅꯦ, ꯅꯪꯉꯣꯟꯗꯁꯨ ꯀꯥꯏꯗ꯭ꯔꯤꯉꯩ, ꯑꯩꯈꯣꯏꯗꯁꯨ ꯀꯥꯏꯗ꯭ꯔꯤꯉꯩ ꯅꯨꯡꯁꯤ ꯅꯨꯡꯁꯤ ꯀꯥꯏꯅꯁꯤ, ꯇꯨꯡ ꯀꯣꯏꯕ ꯐꯥꯎꯕ ꯌꯦꯛꯅ ꯃꯔꯨ ꯍꯨꯟꯗꯅꯕ꯫ ꯐꯔꯦ, ꯂꯩꯃꯔꯦꯝꯕꯤꯒꯤ ꯄꯨꯛꯅꯤꯡꯗ ꯑꯗꯨ ꯌꯧꯔꯕꯗꯤ ꯑꯩ ꯃꯤꯀꯨꯞꯁꯤꯃꯛꯇꯗ ꯆꯠꯈꯤꯒꯦ꯫ ꯑꯗꯨꯕꯨ ꯆꯠꯇ꯭ꯔꯤꯉꯩꯗ ꯑꯁꯤꯃꯇꯪꯗꯤ ꯈꯪꯅꯤꯡꯉꯤ, ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯅꯪꯒꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯅꯪꯅ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯅꯥꯠ, ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯍꯤꯡꯆꯥꯕꯤꯒ ꯃꯤꯒ ꯀꯔꯝꯅ ꯃꯐꯝ ꯑꯃꯠꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯒꯅꯤ? ꯃꯤꯅ ꯃꯤ, ꯂꯥꯏꯅ ꯂꯥꯏ, ꯍꯤꯡꯆꯥꯕꯤꯅ ꯍꯤꯡꯆꯥꯕꯤ꯫ ꯂꯩꯃꯔꯦꯝꯕꯤ, ꯅꯈꯣꯏꯒꯤ ꯃꯅꯨꯡ ꯂꯦꯜꯂꯦ, ꯑꯋꯥꯕ ꯍꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯩꯈꯣꯏꯒꯤ ꯆꯟꯅꯐꯝ ꯂꯩꯇ꯭ꯔꯁꯤꯔ? ꯑꯩꯅ ꯍꯤꯡꯆꯥꯕꯤ ꯈꯪꯅ ꯈꯪꯅ ꯇꯥꯏꯕꯪ ꯅꯈꯣꯏꯅ ꯑꯩꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞ ꯀꯔꯤꯒꯤ ꯊꯣꯡ ꯊꯤꯟꯗꯨꯅ ꯃꯇꯦꯡ ꯅꯤꯕꯤꯔꯤ? ꯍꯧꯖꯤꯛꯅ ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯂꯤ꯫ ꯁꯛꯅꯈꯤꯕ ꯋꯥꯁꯛ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯏꯀꯥꯏꯕ ꯄꯤꯕꯤꯔꯦ, ꯈꯣꯡꯒꯣꯏꯅꯕꯤꯔꯦ, ꯃꯃꯜ ꯌꯥꯎꯗꯕꯤꯒꯨꯝ꯫ ꯐꯔꯦ, ꯆꯠꯈ꯭ꯔꯒꯦ꯫ ꯌꯥꯝꯅ ꯀꯣꯊꯗ꯭ꯔꯁꯨ ꯆꯠꯂꯣ꯫ ꯋꯥꯁꯛꯇꯨꯗꯤ ꯑꯩꯈꯣꯏ ꯀꯔꯤꯝꯇ ꯈꯪꯗꯦ꯫ ꯊꯣꯡꯖꯤꯜꯗ ꯂꯦꯞꯈꯤꯕ ꯋꯥꯁꯛ ꯁꯛꯈꯤꯕ ꯃꯤꯁꯛꯇꯨꯗ ꯋꯥꯁꯛꯇꯨꯒꯤ ꯃꯃꯜ ꯊꯧꯔꯨꯁꯨ꯫ ꯃꯐꯝꯁꯤꯗꯗꯤ ꯅꯪꯒꯤ ꯋꯥꯁꯛꯇꯨꯒꯤ ꯀꯔꯤꯝꯇ ꯐꯪꯂꯔꯣꯏ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯅꯥꯄꯜ ꯂꯊꯣꯏ ꯀꯥꯕ, ꯃꯃꯜ ꯌꯥꯎꯗꯕꯤ ꯑꯃꯒꯨꯝ ꯃꯥꯕꯨ ꯎꯔꯤꯕ ꯈꯜꯂꯨꯕꯗ ꯃꯥ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ꯫ ꯃꯐꯝꯗꯨꯗ ꯀꯨꯏꯅ ꯄꯟꯊꯗꯨꯅ ꯂꯩꯕ ꯉꯝꯕꯒꯤ ꯃꯇꯤꯛ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯩꯂꯥ ꯆꯠꯂꯝꯗꯥꯏꯗ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯤꯆꯩ ꯊꯤꯅ ꯆꯩꯔꯝꯃꯤ꯫ ꯅꯥꯄꯜ ꯆꯥꯎꯕ ꯂꯩꯃꯔꯦꯝꯕꯤ, ꯅꯋꯥꯡꯂꯤꯕꯗꯣ ꯃꯔꯥꯏ ꯆꯥꯏꯊꯕ ꯑꯣꯏꯌꯨ꯫ ꯍꯤꯡꯆꯥꯕꯤ ꯑꯩꯅ ꯂꯥꯟꯗꯕꯃꯛꯇ ꯑꯣꯏꯔꯕꯗꯤ ꯀꯣꯟꯕꯥꯡ ꯅꯪꯒꯤ ꯁꯥꯒꯩ ꯆꯧꯗꯥ ꯅꯧꯗꯥꯔꯛꯄꯗ ꯄꯤꯕꯥ ꯍꯥꯏꯕꯗꯣ ꯄꯣꯛꯂꯅꯨ꯫ ꯂꯤꯛꯂꯝ ꯅꯪꯒꯤ ꯀꯥꯏꯊꯔꯣ, ꯈꯣꯡꯒꯨꯜ ꯅꯪꯒꯤ ꯃꯨꯠꯂꯣ꯫ ꯉꯁꯤ ꯑꯩꯅ ꯏꯀꯥꯏꯕ ꯅꯪꯕꯒꯨꯝ ꯁꯥꯒꯩ ꯅꯪꯗꯤ ꯆꯥꯡ ꯇꯥꯕ ꯑꯣꯏꯌꯨꯀꯣ꯫ ꯂꯥꯏꯔꯩꯂꯥ, ꯂꯥꯏ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯆꯩꯕꯤꯅꯤ, ꯆꯩꯊꯦꯡꯅꯤ꯫ ꯀꯣꯟꯕꯥꯡ ꯁꯥꯒꯩꯁꯦ ꯅꯍꯥꯛ ꯊꯛꯀꯤ ꯃꯨꯠꯂꯣ꯫ ꯇꯥꯊꯤꯕ ꯃꯤꯆꯩꯗꯣ ꯆꯩꯔꯝꯂꯒ ꯂꯥꯏꯔꯩꯂꯥ ꯃꯐꯝꯗꯨꯗꯒꯤ ꯃꯥꯡꯈꯤ꯫ ꯃꯍꯥꯛꯅ ꯃꯥꯡꯈꯤꯕ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯗꯨ ꯃꯀꯣꯛꯇ ꯃꯈꯨꯠ ꯍꯥꯞꯄꯦ꯫ ꯀꯝꯗꯧꯅꯤ ꯑꯩꯗꯤ ꯑꯩꯍꯥꯛ ꯊꯛꯀꯤ ꯁꯥꯒꯩꯁꯦ ꯃꯨꯠꯂꯗ꯭ꯔꯥ? ꯅꯠꯇꯦ, ꯑꯣꯏꯊꯣꯛꯂꯣꯏ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ, ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ꯫ ꯂꯥꯏ ꯍꯤꯡꯆꯥꯕꯤꯒꯤ ꯃꯤꯆꯩ ꯑꯃꯅ ꯇꯤꯟꯕꯥꯡꯒꯗ꯭ꯔꯥ? ꯑꯣꯏꯊꯣꯛꯇꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯃꯤꯅꯝꯕꯅꯤ, ꯅꯝꯊꯥꯛꯅꯤ, ꯑꯣꯏꯊꯣꯛꯂꯣꯏ꯫ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯣꯏ, ꯑꯣꯏꯊꯣꯛꯇꯕ ꯋꯥꯅꯤ꯫ ꯑꯩ ꯀꯩꯗꯧꯅꯤ ꯍꯧꯖꯤꯛ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯆꯨꯝꯒꯗ꯭ꯔꯥ? ꯆꯨꯝꯒꯅꯤ ꯈꯟꯗꯦ꯫
ꯑꯩ ꯖꯧꯒꯤꯒ ꯇꯥꯟꯅꯔꯒꯦ ꯇꯥꯟꯅꯗꯕ ꯌꯥꯔꯔꯣꯏ ꯐꯤꯕꯝꯁꯤ ꯌꯧꯁꯤꯜꯂꯛꯂꯕꯗꯤ ꯍꯤꯡꯆꯥꯕꯤ ꯍꯥꯏꯁꯤꯅꯤ ꯑꯔꯣꯏꯕꯗꯗꯤ ꯃꯥꯒꯤ ꯍꯤꯡꯆꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯃꯔꯝ ꯆꯠꯇꯣ ꯎꯠꯊꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯕꯨ ꯑꯩꯒꯤ ꯏꯔꯥꯜꯂꯣ ꯇꯥꯏꯕꯪ ꯃꯤꯒ ꯍꯤꯡꯆꯥꯕꯤꯒ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯆꯠꯈ꯭ꯔꯣ ꯍꯥꯏꯕꯁꯤꯕꯨ ꯀꯔꯤ ꯑꯀꯥꯏꯕ ꯌꯥꯎꯔꯒꯦ ꯀꯣꯟꯕꯥꯡ ꯁꯥꯒꯩꯒꯤ ꯂꯩꯃꯔꯦꯝꯕꯤꯗꯣ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ꯭ꯔꯕ ꯄꯣꯠꯂꯨꯝ ꯑꯃꯅ ꯅꯟꯊꯔꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩꯃꯥꯏ ꯊꯛꯇ ꯋꯥꯈꯜ ꯄꯨꯝꯕ ꯐꯛꯆꯤꯟꯈꯤꯗꯨꯅ ꯇꯥꯏꯕꯪ ꯋꯥꯈꯜ ꯇꯥꯗꯅ ꯂꯩꯃꯥꯏꯗ ꯍꯤꯛꯊꯈ꯭ꯔꯦ ꯁꯣꯝꯗꯅ ꯅꯤꯡꯕ ꯀꯥꯏꯔꯕꯤ ꯂꯥꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤ ꯃꯥꯒꯤ ꯍꯥꯟꯅ ꯁꯨꯛꯅ ꯃꯝꯂꯕ ꯎꯃꯪ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ ꯄꯦꯟꯗꯕ ꯅꯤꯡꯉꯝꯗꯕ ꯏꯀꯥꯏꯕ ꯑꯍꯨꯝꯅ ꯃꯆꯨ ꯑꯣꯏꯗꯨꯅ ꯄꯨꯟꯁꯤꯕꯨ ꯁꯪꯖꯤꯟꯈꯤꯕꯗ ꯃꯥ ꯑꯣꯛ ꯈꯣꯡꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥ ꯃꯤꯠꯂꯨ ꯑꯅꯤꯗꯅ ꯄꯤꯔꯥꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠ ꯑꯣꯟꯅ ꯊꯣꯏꯅ ꯎꯃꯪꯗꯨꯗ ꯀꯞꯂꯤ ꯃꯥꯒꯤ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯈꯣꯟꯖꯦꯜꯅ ꯁꯨꯞꯂꯕ ꯎꯃꯪꯗꯨꯒꯤ ꯃꯅꯨꯡꯗ ꯅꯤꯜꯂꯤ ꯀꯞꯅ ꯀꯞꯅ ꯂꯩꯕꯥꯛꯁꯤꯕꯨ ꯀꯟꯅꯕ ꯑꯩꯅ ꯍꯣꯠꯅꯈꯤꯕ ꯅꯤꯡꯊꯧ ꯐꯝꯕꯥꯜꯗꯒꯤ ꯇꯥꯗꯅꯕ ꯑꯗꯨꯕꯨ ꯃꯅꯨꯡ ꯂꯦꯟꯕ ꯂꯣꯏꯔꯒ ꯑꯩꯕꯨꯅ ꯆꯟꯅꯐꯝ ꯈꯪꯗꯕꯤ ꯑꯃꯒ ꯀꯥꯎꯊꯣꯔꯛꯄ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯩꯒꯤ ꯌꯦꯛꯅꯕ ꯅꯨꯃꯤꯠ ꯊꯥꯅ ꯂꯩꯔꯤꯉꯩ ꯂꯩꯕꯥꯛꯁꯤꯗ ꯁꯤꯟꯗꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯃꯇꯝꯗ ꯅꯤꯡꯊꯧ ꯆꯥꯝꯃ ꯂꯥꯛꯂꯕꯁꯨ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯌꯦꯛꯅꯕꯅꯤ ꯑꯁꯨꯝꯅ ꯅꯤꯡꯉꯝꯗꯕ ꯃꯩꯔꯤꯅ ꯆꯥꯛꯄ ꯍꯦꯜꯂꯤ ꯅꯤꯡꯉꯝꯗꯕ ꯐꯥꯎꯏ ꯃꯃꯤꯠꯇ ꯖꯧꯒꯤꯗꯨ ꯎꯔꯛꯏ ꯃꯇꯝ ꯑꯃꯗ ꯃꯥꯅ ꯁꯛꯈꯤꯕ ꯉꯥꯛꯄ ꯉꯝꯈꯤꯗ꯭ꯔꯕ ꯋꯥꯍꯟꯊꯣꯛ ꯂꯩꯇ꯭ꯔꯕ ꯋꯥꯁꯛ ꯑꯗꯣ ꯃꯗꯨꯅ ꯃꯥꯒꯤ ꯃꯐꯝꯗ ꯃꯌꯥ ꯊꯧꯔꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯉꯥꯛꯄ ꯉꯝꯂꯣꯏꯗꯕ ꯋꯥꯁꯛ ꯀꯔꯤꯒꯤ ꯏꯐꯝꯗ ꯅꯪꯅ ꯁꯛꯂꯝꯃꯤ ꯅꯪꯒꯤ ꯋꯥꯁꯛꯇꯨꯅ ꯀꯥꯏꯈ꯭ꯔꯕꯗ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯌꯦꯛꯅꯕ ꯃꯔꯨ ꯍꯨꯜꯂꯤ ꯑꯩꯅ ꯏꯀꯥꯏꯕꯅ ꯉꯧꯕ ꯅꯪ ꯌꯦꯛꯅꯕ ꯇꯥꯏꯕꯪ ꯅꯈꯣꯏꯒꯤ ꯃꯤꯅꯝꯕ ꯂꯥꯡꯗ ꯑꯩꯅ ꯊꯨꯕꯅꯤ ꯅꯪꯒꯤ ꯇꯥꯠꯇ ꯄꯪꯊꯔꯨꯕ ꯑꯩꯁꯦ ꯅꯪꯕꯨ ꯊꯦꯡꯅꯕ ꯃꯐꯝꯗ ꯑꯩꯅ ꯅꯪꯒꯤ ꯑꯩꯕꯤ ꯊꯋꯥꯏ ꯁꯣꯏꯗꯅ ꯂꯧꯒꯅꯤ ꯃꯊꯟꯇ ꯍꯟꯖꯤꯟ ꯇꯥꯁꯣꯟꯅ ꯊꯤꯜꯂꯤ ꯀꯥꯟꯅꯕ ꯂꯧꯕ ꯌꯥꯕ ꯂꯧꯊꯣꯛꯂꯕ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯔꯕ ꯃꯇꯨꯡ ꯏꯟꯊꯣꯔꯛꯄꯁꯤꯒꯤ ꯃꯁꯤꯒꯤ ꯃꯔꯝꯗꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯅꯤꯡꯊꯦꯝꯆꯥꯁꯤꯡ ꯑꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯅ ꯃꯥꯒꯤ ꯃꯐꯝꯗ ꯌꯦꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯏꯆꯦꯜ ꯑꯃꯒꯤ ꯏꯔꯩꯗꯨꯒꯤ ꯀꯥꯎꯁꯤꯡ ꯑꯣꯏꯗꯨꯅ ꯃꯥꯡꯂꯝꯆꯠꯇꯒꯤ ꯍꯧꯗꯨꯅ ꯂꯥꯔꯦꯜꯂꯥ ꯍꯤꯡꯆꯥꯕꯤꯅ ꯁꯝꯖꯣꯛ ꯑꯃꯗꯤ ꯑꯋꯥ ꯀꯣꯅꯨꯡꯗ ꯌꯦꯛꯅꯕ ꯑꯣꯏꯅ ꯑꯣꯏꯔꯛꯈꯤꯕꯒꯤ ꯁꯩꯍꯧ ꯋꯥꯔꯤꯗꯣ ꯂꯤꯕ ꯂꯣꯏꯔꯦ ꯃꯣꯡꯐꯝ ꯁꯪꯕꯤ ꯃꯐꯦꯋꯥ ꯀꯧꯕꯤ ꯐꯠꯇ꯭ꯔꯕꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯇꯨꯃꯤꯟ ꯇꯥꯁꯤꯟꯗꯨꯅ ꯂꯩ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯤ ꯅꯍꯥ ꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯇꯥꯝꯍꯧꯔꯕꯤ ꯍꯅꯨ ꯀꯂꯥꯛ ꯁꯧꯔꯕꯤ ꯂꯥꯔꯦꯜꯂꯥꯗꯣ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯑꯍꯜ ꯑꯣꯏꯖꯔꯁꯨ ꯅꯧꯔꯤꯉꯩ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯃꯥꯏꯊꯣꯡꯒꯤ ꯐꯖꯕꯗꯨꯗꯤ ꯃꯍꯥꯛ ꯍꯜꯂꯝꯗꯦ ꯃꯐꯦꯋꯥꯗꯣ ꯇꯨꯃꯤꯟ ꯂꯩꯖꯔꯁꯨ ꯄꯨꯛꯅꯤꯡꯗꯗꯤ ꯃꯥꯁꯨ ꯃꯔꯨ ꯂꯣꯜꯂꯤ ꯃꯁꯤ ꯃꯥꯟꯅꯔꯨꯕ ꯀꯥꯏꯍꯧꯔꯨꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯀꯔꯦꯝꯅꯔꯨꯕ ꯍꯧꯅꯕ ꯅꯠꯇꯦꯀꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯊꯦꯝ ꯅꯧꯗꯨꯅ ꯃꯔꯨꯞ ꯑꯣꯏꯁꯤꯟꯕꯅ ꯐꯅꯤ ꯐꯠꯈꯤꯗ꯭ꯔꯕ ꯍꯤꯡꯆꯥꯕꯤꯁꯤꯒ ꯑꯩꯒ ꯂꯝꯕꯥ ꯄꯥꯔꯒ ꯀꯕꯣ ꯂꯩꯕꯥꯛ ꯑꯋꯥ ꯂꯩꯕꯥꯛꯁꯦ ꯊꯛ ꯅꯤꯛꯄꯅ ꯐꯅꯤ ꯈꯜꯂꯤ ꯂꯥꯔꯦꯜꯂꯥꯅ ꯑꯩ ꯑꯣꯏꯅꯤꯡꯗ꯭ꯔꯦ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯦ ꯑꯩꯒꯤ ꯅꯤꯡꯕꯗꯤ ꯊꯨꯡꯗ꯭ꯔꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯎꯟꯖꯥꯁꯤꯡ ꯑꯁꯦ ꯇꯞꯅ ꯈꯨꯏꯖꯤꯜꯂꯛꯂꯦ ꯑꯩꯅ ꯃꯇꯝ ꯑꯃꯗ ꯐꯖꯔꯝꯕ ꯉꯁꯤꯗꯤ ꯂꯣꯏꯅ ꯃꯃꯤ ꯁꯥꯝꯈ꯭ꯔꯦ ꯀꯩꯗꯧꯉꯩ ꯑꯩꯅ ꯅꯤꯡꯖꯔꯤꯕꯁꯦ ꯊꯨꯡꯒꯅꯤ ꯈꯟꯕꯗ ꯋꯥꯖꯔꯤꯕꯤ ꯑꯩꯅꯤ ꯑꯗꯨꯅꯅꯤ ꯑꯩꯅ ꯑꯃꯨꯛ ꯍꯤꯡꯆꯥꯕꯤ ꯑꯣꯏꯔꯝꯕꯗꯒꯤ ꯇꯥꯏꯕꯪ ꯃꯤ ꯇꯦꯛ ꯂꯥꯎꯕ ꯑꯣꯏꯅ ꯑꯣꯏꯅꯤꯡꯕꯒꯤꯅꯤ ꯇꯧꯔꯝꯂꯤꯕ ꯊꯧꯔꯥꯡꯁꯦ ꯃꯤ ꯑꯣꯜꯂꯗꯤ ꯅꯍꯥ ꯑꯣꯏꯊꯣꯛꯀꯅꯤ ꯃꯤ ꯑꯣꯜꯂꯒ ꯁꯝꯖꯣꯛ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯪꯂꯒ ꯈꯥꯕꯩ ꯈꯔ ꯁꯥꯕꯗꯨꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯦ ꯄꯥꯝꯖꯔꯕꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ
ngasi fauba maphewana nangna pamliba laman khumbadudi sana konungda changlaga hatningba ningthau macha makai khallaga hatpa yaina karigidama mi onba ondaba haiduna tangai phadaba ma leiribano lare lana konungdi laidana umangsigi ngamkhai sida ai hendokpa chatpa ngamde ngamlamba thoklaba ai ngasi oiriba phibam sida oiramwa leibak ningthau amadi maichu luching pure jogi ga manaduna aigi matik mai pumba sonthanaba khampa damadi masigi umangi asuppadagi hendoktanaba loinaidaba mai mayam tawkhre aduna aigi pangal thoktre umangsida ai lei haiba khangba miyoi amatana khong thangjinbadi lairdana mai fauba onsindu nenglamde aduna oirodaba mangamada ngasi fauba aina mangfaunaduna leiribasini maphewana ai nanga marup oiningi nangi nateng pangge mapung phaba mi ama oibada nangna leibak ningthau hatpa pamlibado ai mateng soidana pangge anido makhatana awai khum tawne kadai fauba aina thajagani thajaba haidudi matamna purakani aina nangonda thajadoiba thajabagi maramsi karigino kari maram leibagi nangna aigi iteng panglino madusu matamna purakani wanglenche yaraktra aisu aigi igai phamda hankrage ahingse loikhibana halani thangnaba mekupta maphewasu ahangba malangda tenki haukraba warigi ningamdaba ireiduda nonganba ngaina leihore darila kaubi hingchabidi sukna mamlaba umangdugi manungda ahingi lairimi mahakdo amam angan sinnaramda madi chatkre phijol hunglamlaga anganbagi mathangi numitnini leptana churakiba nongdusu hangkre nong hangkibada nongpok chingsang kaida korau anganbana khongdoirakle chayol amasu haukre leibak ningthauna kumai amta tawkhidra kumsi amatadi tawbuna phai khale misi minagi thawdoktudagi makha tabadi thoidokna thokhidra kalenga oibaga leibak ningthauna magi angam mathausinga tathok tachin tawruba matamdadi kang sanabagi kumai oina tawsi waremnare sum khanarakpada lagliba kalengi taramari nipanba numisida oina warepnare leimaremigi pana manawi bemagi pana ani thokna khaidoi nupi ngakta oina sanagadaba kang oibada makhoi ani budi yaw tawbutab supnatagi makhoi anigi maming sizinaba khaktani pana ani sigi makhut chaba kang sanaba haigadaba nupi makai thiba hore kabo lebak sigi kachin chinba thungna khwaidagi masana sida henthoiba matik chaba nupi sanaroini thiriba hanadagi hauna krak krak ingchinnabaga kang masanagi sanabasina amukke hena leimarembi amadi manawi bemado yengchinnaba amadi yengthinabada kham thengle mingsibagidi matik chabi kang sanaroi nupi khalle kangi luchingbina mingleiwana oire kabo lebaksida khwaidagi kang haibada maming chatpi kabo ningolse magi kangkhutki luchingbi oina hapkhre somdana leimarembi posigagdi matik chabi ningolde phangle haibabu matik chaba kangkhut tonggandabi luchingbidi thiba phangdri wari sigi tarani thoisuba tangka miyamda khudol tamjakre adumna wari se tabirga adongi modadu kamenda thambiram amadi channel sida wari sing lakpada khangdabagidamo bell icon da nambiyo like share subscribe to wasu kawbigana losilapta mam ikok nona amukana khurumjare